Army gi naton sumangda kanto sabal amasum laimakhong singmangi Meetei-gi yum taruk mai thakri sifaina phubada naha ama sayeng hitokpu yauna miyoi tarini pan hin sokhi hari subu state subject nati haina minister na hairakli basi law and order su state ki subject nati hairakpa ka samane haiba MP pimol gi wafam lakpa ga loinana yumai thabaga mari leinana henjang village ki sip yauna miyoi ani fabangam khrebu report ama May ahum English ngani gi kungo humdoi digi Kuki Zauki saram chasat miyoi khrana makhoiga lining lon tinaba Myanmar gi sangsilakpa terrorist singa phawu khusam naduna atamna Meetei da onsin duna satharakliba tam thiraba lana sigi waroisin Manipur amasum yunal lenga na purakta badegi lana sigi manungsana yum mai thadok nabagi thabak matam khra lepraba matungna ngarang usi da mohanjingkhre Sipai Yangon Lady Makongi 57 Mountain Division ge inak naknari balai makong singwa amasung kanto sabal da leiba yumbu sing lanjena duna relief camp da lairakliba Meetei gi yum taruk army gi naton sumangda ifong mai tatokre ngarangi thawdo sigi matangna Manipur lenga si siere yeklaga thamba cartoon ni amasum mit udra balenga ni haina mai thadok pikraba yum amagi yumbu laiton jam ongbi bezeta na paumisingda pen bo wapam sing fongdorkre Namikrani ki mamang ni hauraduna Imphal West ki kanto sabalamadi Kangpokpi district ki laimakhonga tainari mama phamsingda Kuki singna kanto sabal tamna kum tharaktuna khongjang sangsilakpi ki sarangna ba phibam lairaklinge gi serakta ngarang kanto sabal ga tainari ba laimakhong singmangda laiba Meetei gi yum taru mathong khangna Kuki singna petrol haijilaga mai thakibani thawdo si ngarang nungthil pung amaga minute kullom tarakpadegi hauna thokibani yum singa si mai thabagi matangna kanto sabal ki khunja singna hai kanto sabal amadi laimakhong ga tainari ba mapham sida Punjab regiment yot ki barricade khaduna lairibani masigi mathakta marol ahum thongna security force singna miwe amata sanghandana ngaglakliba mapham ni adubo ngarang Kuki singna khongjang sangsili habigi paw amati takhi masida laimakhongi Meetei gi yum sing laidi maphamda maikhu karakpu ubadagi Meetei amadi naga gi khunja sing mapham asibu ngak selakliba central force sing da hangdobada Kuki singna khongjang sangsinbagi tayar mai thabani haina kumnakhi adubu maikhu kariba phiba madu singnarakpadagi namphur yenglubada Meetei gi yum taruk tangwai olaga leramani masida sienariba Kuki sing central force singna khudakta phaba punwa taromkhidi heri ngarang mai tharam laba yum sing sigi yumbu singi manungda El Sanathoi El Rajesh El Rahul El Nungsi Tombi Thinguzam Lady amadi Kangjam Guni yauri thawdo asi tholakpadegi Meetei amadi naga sing central force sing leirabasu penaba phongdoktuna mai kanana balai makhonglomna sangsiluda army yauna central force lambida bulletproof casper tra khamjinduna thalaga sangankidi Sipai ki thawong sigi mayokta namduna sangnaba honarakpada numai kap thorakpa yauna tear gas amadi smoke bomb sing masing thingamduna khamlakhi amasu lisaina kanduna tantorakhi Sipai ki thawong sida Meetei masa tarit nipalum soklaba singi manungna Sadar Patil relief camp da lairakhiba Sinam Rohit Seikun apokpa laikhidraba SJN ta laimakhong singmangi sagan hikthaduna phaidinga da laikanakhi atai soklaba singi manungda Lauriyam Pilot Seikuntraga Nipanamasu Wahengmam Sursandra Seikuntraga Mana Singmayaki Mako ayamba lisay na kalakpadigi sokpani yum singasi tangoy tana saklaba matungda Central Force na lusinduna thambadigi pau thingna phangi haiduna fire service laktuna kanana bohonarabasu makoy laktringai gi mamangda yum singasi lawba yadana sakhi ngaranung thilpung hunga mini kullom tarakpara CRPF RAF yauna Imphal West ki ESP na lusingba ahenba personal singlaktuna yengsilakhi tungda laimakhong romda Kuki khra saithokhtuna lairi habigi CRPF personal singna tear gas kaptuna tankakhi thawong adu Meetei amadi naga gi CSO sing amasu miyamna pendaba akan wafam sing phongtorakhi Central Force singi mamamakta Kuki singna yummai tharam libasi matau kramna ngamhanmano thawdo asi thawoina sinnaraga thoanbra natragana irang thona ba atamna Kuki singna sinbra hainasu hangnarakhi phiba masi yoraba phawbar Manipur lengana tumin laithoklabadi Meetei amadi naga sing punduna akan ba ihokaya sangsilakani haina phongdoknarakhi adubu makatana fur masel gi marakta thowaninda ba thawdok sing tholaktana ba ehenma security personnel sing sangsinduna ngaksinki ngarangi thawdo sigi matangna mandaf yumpham relief camp gi coordinator amasum assistant coordinator na
ꯐꯣꯡꯗꯣꯔꯛꯄꯗꯗꯤ ꯆꯦꯛꯀꯤ ꯌꯨꯝ ꯑꯃꯗꯤ ꯃꯩ ꯊꯥꯕ ꯍꯧꯔꯝꯂꯒ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯂꯥꯛꯈꯤꯕꯗꯨꯗꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯕ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯀꯣꯡꯒ꯭ꯔꯦꯁ MP ꯄ꯭ꯔꯣꯐꯦꯁꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯂ ꯀꯣꯏꯖꯝ ꯂꯥꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯃꯥꯌꯣꯛꯅꯔꯕ ꯈꯨꯟꯖꯥꯁꯤꯡꯅ MP ꯗ ꯄꯦꯟꯗꯕ ꯋꯥꯀꯠ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯒꯤ MP ꯅ ꯍꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈꯠꯂꯛꯄ ꯊꯧꯒꯥꯏ ꯑꯃꯗꯤ ꯆꯠꯊꯔꯛꯄ ꯀꯥꯡꯂꯣꯟ ꯈꯨꯗꯤꯡꯃꯛ ꯁꯄꯣꯔꯠ ꯇꯧꯏ ꯑꯗꯨꯕꯨ ꯁꯨ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛ ꯅꯠꯇꯦ ꯍꯥꯏꯔꯛꯄꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯨ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛ ꯅꯠꯇꯦ ꯍꯥꯏꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅ ꯂꯩꯔꯒ ꯄꯋꯥꯔ ꯌꯥꯎꯗꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯎꯔꯤ CMꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯝꯕ ꯌꯥꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯥꯈꯩꯁꯤꯡꯗ꯭ꯔꯤ ꯃꯔꯝꯗꯤ ꯍꯟꯗꯛꯁꯨ ꯁꯥꯡꯗꯣꯛꯍꯟꯈꯤꯕꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯩꯈꯣꯏꯅ ꯐꯪꯗꯦ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯇꯦ ꯍꯥꯏꯔꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯊꯨꯒꯥꯏꯔꯤꯕꯁꯤꯗꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯄꯥꯡꯒꯜ ꯀꯜꯂꯝꯂꯕ ꯑꯃꯗꯤ ꯂꯦꯖꯤꯇꯤꯃꯦꯠ ꯇꯧꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯒꯅꯤ ꯂꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯥꯏꯔꯛꯂꯒ ꯁꯦꯝꯖꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯊꯧ ꯑꯣꯏꯒꯗꯕꯅꯤ ꯁ꯭ꯇꯦꯠꯀꯤ ꯄꯋꯥꯔ ꯌꯥꯎꯗꯅ ꯗꯦꯜꯂꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯇꯧꯔꯛꯄꯒꯤ ꯃꯃꯤꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯆꯥꯎꯅ ꯇꯥꯔꯦ ꯍꯥꯏꯈꯤ ꯊꯕꯛ ꯉꯝꯗꯕ ꯑꯣꯐꯤꯁꯔ ꯀꯌꯥ ꯂꯩꯕꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯒꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯃꯔꯥꯜ ꯄꯤꯔꯤꯕꯁꯤ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯌꯥꯊꯪ ꯄꯤꯔꯛꯂꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯑꯄꯨꯝꯕ ꯁꯦꯝ ꯑꯣꯏꯕꯗꯒꯤꯅꯤ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ BNSSꯒꯤ ꯁꯦꯛꯁꯟ 149ꯗ ꯄꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯗꯨ ꯐꯦꯜ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯥꯏꯈꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯗꯤꯌꯥ ꯑꯁꯤꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯦꯡꯖꯪ ꯚꯤꯂꯦꯖꯀꯤ ꯆꯤꯞꯁꯨ ꯑꯣꯏꯔꯤꯕ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯀꯝꯃꯥꯡ ꯂꯧꯕꯨꯝꯆꯩ 65 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯕꯣꯝꯄꯥꯎ ꯂꯧꯕꯨꯝ ꯑꯃꯁꯨꯡ ꯈꯨꯟꯈꯣ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯄꯥꯒꯤꯔ ꯍꯥꯡꯁꯤꯡꯆꯩ 30 ꯑꯄꯣꯛꯄ ꯂꯨꯟꯄꯥꯎ ꯍꯥꯡꯁꯤꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯤ ꯂꯣꯏꯅꯅ ꯌꯨꯝꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯇꯩꯁꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯁꯤꯐꯥꯏꯒꯤ ꯃꯃꯥꯡꯗ ꯏꯁꯥꯒꯤ ꯌꯨꯝꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯐꯨꯠꯕꯣꯂꯔ ꯁꯅꯥꯊꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯃꯩ ꯊꯥꯍꯟꯕꯅꯤ ꯕꯦꯕꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1:10 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯟꯇꯣ ꯁꯕꯜꯒ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯈꯣꯡꯒ ꯇꯥꯏꯅꯕ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯌꯨꯝ 6 ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯃꯁꯥꯒꯤ ꯌꯨꯝ ꯌꯥꯎꯈ꯭ꯔꯕ ꯐꯨꯠꯕꯣꯂꯔ ꯂꯥꯏꯇꯣꯟꯖꯝ ꯁꯅꯥꯊꯣꯏꯅ ꯃꯤꯗꯤꯌꯥ ꯑꯁꯤꯗ ꯑꯩꯍꯥꯛ ꯂꯩꯀꯥꯏꯗꯒꯤ ꯍꯧꯗꯨꯅ ꯕꯣꯜ ꯁꯥꯟꯅꯔꯛꯈꯤꯕꯅꯤ ꯑꯍꯜꯁꯤꯡꯅ ꯁꯦꯝꯕꯤꯔꯛꯄꯗꯒꯤ ꯁꯦꯛꯃꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯗ ꯁꯥꯟꯅꯔꯤ ꯇꯨꯡꯗ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯟꯗꯔ 18ꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯗꯨꯅ I ꯂꯤꯒꯀꯤ ꯈꯟꯈꯤ ꯃꯁꯤꯗꯒꯤ ꯍꯜꯂꯛꯂꯒ ꯅꯦꯔꯣꯀꯥꯒꯤ ꯑꯟꯗꯔ 18ꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯁꯥꯟꯅꯔꯛꯈꯤ ꯃꯊꯪ ꯀ꯭ꯂꯕ ꯈꯔꯗ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯦꯔꯣꯀꯥꯒꯤ ꯁꯦꯅꯤꯌꯔꯗ ꯁꯥꯟꯅꯔꯒ ꯒꯣꯀꯨꯂꯝꯗ ꯑꯃꯨꯛ ꯆꯠꯄꯅꯤ ꯑꯃꯁꯨꯡ ꯀꯣꯜꯀꯇꯥ ꯂꯤꯒ ꯕꯦꯡꯒꯂꯣꯔ ꯂꯤꯒ ꯀꯦꯔꯦꯂꯥ ꯂꯤꯒꯅꯆꯤꯡꯕ ꯁꯥꯟꯅꯕꯗ ꯋꯤꯟꯅꯔꯁ ꯑꯃꯗꯤ ꯔꯟꯅꯔꯁ ꯑꯞ ꯐꯪꯂꯛꯈ꯭ꯔꯦ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯏꯃꯥ ꯌꯥꯎꯅ ꯃꯤꯑꯣꯏꯁꯤꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯔꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯕꯁꯨ ꯊꯕꯛ ꯁꯨꯗꯕ ꯌꯥꯔꯛꯇꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯥꯟ ꯃꯅꯨꯡꯗ ꯀꯤꯛ ꯁ꯭ꯇꯥꯔꯠ ꯕꯣꯜ ꯁꯥꯟꯅꯔꯨꯈꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯜ ꯁꯥꯟꯅꯕꯗꯤ ꯄꯣꯝꯂꯦꯞ ꯂꯦꯞꯂꯤ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯌꯨꯝ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯁꯤꯐꯥꯏ ꯂꯩꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯩ ꯊꯥꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯤꯐꯥꯏꯒ ꯂꯣꯏꯅꯅ ꯂꯩꯈꯤꯕ ꯇꯟꯖꯥꯅꯤ ꯍꯥꯏꯔꯛꯈꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯠꯊꯔꯛꯄꯅꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕꯗ ꯄꯨꯡ 2 ꯆꯪꯅ ꯆꯥꯛꯈꯤ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯂꯤꯕ ꯏꯁꯥꯒꯤ ꯌꯨꯝ ꯀꯟꯕ ꯆꯪꯒꯦ ꯍꯥꯏꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯌꯥꯕ ꯄꯤꯈꯤꯗꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯈꯥꯛꯇꯅ ꯐꯨꯔꯒ ꯇꯥꯟꯅꯈꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯈꯛꯇ ꯅꯠꯇꯅ ꯅꯣꯡꯃꯩ ꯔꯥꯎꯟ 2ꯁꯨ ꯀꯥꯞꯂꯛꯈꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯑꯥꯔꯃꯤꯒꯤ ꯀꯦꯞꯇꯦꯟ ꯑꯃꯅ ꯅꯣꯛꯅ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩ ꯑꯃꯁꯨꯡ ꯔꯦꯂꯤ ꯆꯠꯄꯒꯤꯅꯤ ꯍꯥꯏꯔꯛꯈꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯂꯩꯕ ꯏꯁꯥꯃꯛꯅ ꯎꯍꯧꯏ ꯃꯁꯤꯗꯤ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯏꯚꯤꯗꯦꯟꯁꯁꯤꯡ ꯂꯩ ꯏꯁꯥꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯤ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯆꯪꯕꯗ ꯊꯤꯡꯈꯤ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯂꯕ ꯐꯥꯎꯕꯗ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯩ ꯆꯥꯛꯇꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯡ 2 ꯊꯝꯂꯒ ꯌꯨꯝꯁꯤꯡ ꯇꯨꯝꯅꯕ ꯃꯩ ꯆꯥꯛꯍꯟꯈꯤ ꯍꯥꯏꯅ ꯄꯦꯟꯅꯕ ꯐꯣꯡꯗꯣꯔꯛꯈꯤ ꯃꯩ ꯆꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯇꯟꯈꯥꯏꯈꯤꯗꯦ ꯀꯣꯟꯅ ꯇꯟꯈꯥꯏꯈꯤꯕꯗꯤ ꯎꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯍꯔꯥꯎ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯅꯁꯨ ꯃꯤꯗꯤꯌꯥ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯦꯕꯤꯅ ꯃꯤꯗꯤꯌꯥ ꯑꯃꯗ ꯍꯥꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯑꯥꯔꯃꯤꯅ ꯁꯪꯂꯒ ꯂꯩꯈꯤꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯩꯈꯤ
ꯃꯈꯣꯏꯅ ꯒꯦꯠꯇ ꯀꯥꯎꯕ ꯍꯧꯔꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯁꯦꯛꯃꯥꯏ ꯄꯤ.ꯑꯦꯁꯀꯤ ꯑꯣꯐꯤꯁꯔꯁꯤꯡꯗ ꯍꯥꯏꯔꯨꯕꯗ ꯏꯔꯥꯡ ꯁꯥꯒꯠꯀꯅꯨ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯐꯥꯊꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯪꯒꯦ ꯍꯥꯏꯕꯗꯁꯨ ꯆꯪꯍꯟꯈꯤꯗꯦ꯫ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯀꯦꯁꯄꯔ ꯈꯥꯝꯖꯤꯟꯗꯨꯅ ꯊꯠꯇꯨꯅ ꯊꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯪꯒꯦ ꯍꯥꯏꯕꯗ ꯌꯥꯗꯕꯅꯤꯅ ꯑꯥꯔꯃꯤꯅ ꯉꯥꯛꯂꯒ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯍꯟꯕꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯌꯥꯏꯁ꯭ꯀꯨꯜꯗ ꯃꯤꯈꯜ ꯊꯦꯡꯅꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕꯤ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯌꯥꯎꯅ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯥꯎꯔꯛꯄꯗ ꯉꯁꯤ ꯇꯔꯥꯝꯅ ꯑꯣꯛꯀꯗꯧꯔꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2013ꯗ ꯄꯥꯡꯊꯣꯛꯈꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗꯁꯨ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯆꯍꯤ ꯏꯪ 2018ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯄꯥꯟꯅꯔꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯤ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯌꯥꯎꯅ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯧꯔꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯀꯗꯧꯔꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯗꯤꯌꯥ ꯑꯃꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ (MPCC)ꯒꯤ ꯊꯧꯄꯨꯕ ꯑꯃꯗ ꯍꯪꯂꯨꯕꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄꯗꯒꯤ ꯕꯤ.ꯇꯤ. ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯋꯟꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯇ ꯅꯧꯅ ꯌꯧꯔꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯂꯨꯆꯤꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯗ ꯅꯧꯅ ꯌꯧꯔꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯏꯁ꯭ꯀꯨꯜ ꯑꯦ.ꯁꯤ. ꯈꯛꯇ ꯅꯠꯇꯅ ꯊꯥꯡꯃꯩꯕꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯦ.ꯁꯤ.ꯒꯤ ꯈꯔꯒꯤꯁꯨ ꯌꯥꯎꯔꯤ꯫ ꯑꯦ.ꯁꯤ. ꯑꯃꯃꯝꯗ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯥꯔꯇꯤꯗ ꯅꯧꯅ ꯆꯪꯂꯛꯄ ꯌꯥꯎꯒꯗꯧꯔꯤ꯫ ꯄꯨꯟꯅ ꯃꯤꯑꯣꯏ 8-9 ꯁꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯆꯤ ꯃꯤꯗꯤꯌꯥ ꯑꯃꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁꯤꯅꯤꯌꯔ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯃꯗ ꯍꯪꯂꯨꯕꯗꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯣꯛ ꯁꯚꯥꯒꯤ ꯄꯥꯔꯇꯤꯒꯤ ꯑꯦꯝ.ꯄꯤ. ꯄ꯭ꯔꯣꯐꯦꯁꯔ ꯑꯉꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯃꯃꯝꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯇꯤ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯎꯒꯗꯕꯅꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯄꯤꯔꯛꯂꯕꯁꯨ ꯄꯨꯟꯅ ꯃꯤꯈꯜ ꯊꯦꯡꯅꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯊꯕꯛꯁꯤꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯥꯎꯖꯒꯦ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯥꯔꯇꯤ ꯑꯁꯤꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯗꯁꯨ ꯃꯍꯥꯛ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯤꯔꯦꯞ ꯊꯦꯡꯅꯒꯗꯕ ꯄꯥꯔꯇꯤ ꯑꯗꯨꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯀꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯩꯔꯣꯏ ꯂꯩꯁꯥꯕꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤ꯫ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯄꯥꯠꯁꯣꯏ ꯄꯤ.ꯑꯦꯁꯅ ꯀꯣꯟꯕ ꯌꯨꯔꯦꯝꯕ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯑꯦꯝ.ꯌꯨ.ꯗ ꯃꯥꯁꯇꯔ ꯇꯝꯂꯤꯕꯤ ꯌꯨꯝꯅꯥꯝ ꯂꯟꯆꯦꯟꯕꯤ ꯆꯅꯨ ꯆꯍꯤ 23 ꯑꯄꯣꯛꯄ ꯋꯥꯏꯈꯝꯕ ꯀꯧꯕꯤ ꯃꯍꯩꯔꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯉꯔꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯟꯗꯥꯔꯛꯄꯗ ꯁꯤꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ I.T. ꯂꯝꯕꯤ ꯄꯔꯤꯡꯗ ꯀꯤꯂꯣꯃꯤꯇꯔ 90 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ ꯒꯧꯕꯥꯖꯪ ꯀꯨꯀꯤ ꯈꯨꯟ ꯃꯅꯥꯛꯇ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯁꯥꯒꯤ ꯆꯍꯤ 95 ꯁꯨꯔꯕ ꯀꯨꯀꯤ ꯂꯧꯃꯤꯅꯤ ꯍꯥꯏꯕ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯒꯧꯕꯥꯖꯪ ꯈꯨꯟ ꯃꯅꯥꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯍꯩꯗꯣꯔꯛꯄ ꯃꯔꯨꯅ ꯈꯨꯟꯖꯥ ꯂꯧꯃꯤ ꯑꯗꯨ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯂꯧꯕꯨꯛꯇ ꯂꯩꯕ ꯒꯧꯕꯥꯖꯪ ꯈꯨꯟꯒꯤ ꯍꯧꯂꯥꯜ ꯁꯣꯡꯂꯣꯏ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇ ꯂꯩꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯗꯅ ꯀꯨꯀꯤ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯂꯩꯕ ꯒꯧꯕꯥꯖꯪ ꯚꯤꯂꯦꯖꯇ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗꯒꯤ ꯄꯥꯟꯗꯨꯅ ꯀꯨꯀꯤ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯃꯤꯗꯤꯌꯥ ꯑꯃꯅ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯤꯡ ꯊꯥꯕꯒꯤ ꯐꯥꯔꯝꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗꯒꯤ ꯍꯤꯡꯅꯕ ꯆꯦꯟꯊꯣꯔꯛꯄꯗ ꯍꯧꯈꯣꯂꯥꯟ ꯁꯤꯡꯁꯤꯠ ꯆꯍꯤ 52 ꯀꯧꯕ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯤꯈꯤꯕꯅꯤ꯫ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯍꯧꯖꯤꯛꯁꯨ ꯂꯧꯈꯠꯇꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯅ ꯃꯈꯥ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯕꯤ ꯅꯨꯄꯤꯅ ꯁꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯃꯤꯗꯤꯌꯥꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤ꯫ ꯆꯥꯟꯗꯦꯜꯒ ꯆꯨꯔꯆꯥꯟꯄꯨꯔꯒ ꯐꯥꯎꯅꯅꯕ ꯅꯧꯅ ꯁꯥꯔꯤꯕ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯜꯈꯨ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯤꯡꯍ꯭ꯌꯨ ꯈꯨꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯆꯦꯜꯂꯤꯕ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯃꯊꯛꯇ ꯅꯧꯅ ꯁꯥꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯕ ꯈꯨꯝꯂꯤ ꯊꯣꯡꯒꯤ ꯃꯇꯥꯡ ꯑꯁꯤ ꯉꯁꯤꯇꯪ ꯄꯥꯎꯃꯤꯁꯤꯡꯅ ꯍꯥꯏꯔꯒ ꯈꯪꯉꯤ꯫ ꯊꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯒꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯈꯨꯝꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯤꯕ ꯆꯤꯡ-ꯀꯟꯁꯤ ꯀꯦꯝꯄꯦꯟꯒꯤ ꯃꯈꯥꯗ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯑꯦꯟꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ
Editor Guilds Manipur Puna Kusamnaduna Sangai Tilda Leba Sits Complex the Lady Olympian Spark Akwevida Uning Tau Uyok Haina Mingtuanba State 3 Oiriba Uning Tau Sar Tabigi Toramda CM the Punto Kibani Panmayavadi Kukizo Madi Mar Furubna Siel Kaidan and Nauna Savani Haiba Social Media the Viral Oiriba Tuansi Savagi Matanga Mari Lainava Authority the Ayaba Lokibalati Haiba Wapam Lake Rabani Loinana Hanagis Minister N. Bidian Gi Matamda Sandil District Ke Molnom the Su Authority Ayaba Yaudana Kukizo Prubna Sagalam Kibatong Amasu Makatana Sadana Batingin Kibalek Rabani Narangi Thoramasuga Mari Lainana Nagami Sam Taruk Hat Kibiki Matanga Pamishing na Hangboang Pakumda Pakum Piraduna Siem Hai Miat Asida Siena Bani have a Mui Mangaki Manunda Anipari Lemori Bahum Asisu Atuba the Pavangam Lagani Kali Irang Shina Maram Weraga Olympian Park Asida Miam Lakning Powdabni Hausiki Irang Sipagalak Lavanina Park Asining Tina Semzin and Mausagumna Hangduna Miam Lakanava Honaragan Swaki Lamsang ACG MLS Razian Mari Lainaba Department Ki Makok Thomasing Police Officer Amad EZM Ki Official Singsu Saruk Yaki Amaromdana Lyron by Fede Cookies in Hard Crab Nagamism Taruki Matanga Nan NI and Muni Pagat Kiba Dugi Matanga Paladuna Magnahai Lyron by Peggy Taudo the cookies in the Pava the Yaur victim the piece in Tadorak Paduga Haking Nana Unaru with the Mui Mangaki Maming Hierarchy in Swahili Mui Mangadugi Manunda Nan Pari ba Ani Edu Yauri Warauri Bahum Atuba the Pana Belangan of Honari Swahili Amaram the Olympian Park Assisam Gatuna Tamlaga Miam Lakningba Madam the Koi Belakpa Yana was Singlet Hennis Monafontoki Taramadur Usara Sing Taram Lava Matung that Lady Olympian Park Pibam Yingseladuna Mari Nabo officials in the review meeting Pantoki Hennis Powers Namakatana Fondokli Tentana Sun Mamma Tamzage to Hausequina the Miam Powers Matan Solution Zeragamas Makata Banova update Miam Punanga Mina Sena Senel Siki Makeri Mang Pam the Makatana Tamzari Makata Banova update Miam Punanga Minasi